Kuki khutlai paiba singe drone bombing attack da leikhidrabi Ngangbam Surbala gi Meeshi Yaningdaba Phongdoktuna Phayeng Apunba Nupi ngasi Phayeng Awang Leikai Keithel sang da Wakat Meepham Phamkhre Wakat Meepham maduga mari leidana Phayeng Apunba Nupi ki General Secretary Konthozam Mombi na hai Mapamda Chatkibi Ningol Ama Kuki khutlai paiba singna attack chataraktuna Tamthina Hatkiba se Yamna Pende Thodok asida January ba Kuki khutlai paiba sing Paduna Logi matung inna Chairak Piu Security Force singna Ngakpiri Hairaga Chingkhong Chingya da leiriba Micham Kaya Misimina Kaya Thoklakpa se Yamna Pende Oirakliba Fibam Masida Nupi Oibi Aikhoi Khutta khutlai paining halle Maramaduna Lengakna Akanba Miking Changtuna Thabak Paikat Piu, Loinana Surbala Misigi, Matangda Semkiba Sina Changsilakpa, Thabak Thoram Singda, Phayeng Apunba Nupi na Mapungfana, Sawatkani Haina, Mahak Namakataki. Singi the I have a Sungay later bra, Masipon with a queen of Aquaki Kunza Land Gap Keeper Kunzazing Land Tegna Keeper Singer do the Kutakulai by the Tegna, but Yakoi Pentoni Himbangami, Sumnagi Masagi. Khutlai jo paija daba mapam da sasaki ba maza pura sasaki ba ningol lama phau ba da kamai na sigi phibam ji tarak pasi da dia khoi loijing loya da lei ba khoi di kamai na hinga dori pa no khoi nungdang jorok pa da khoi ta seng na hai ba khoi di nungdang ji di khoi di leifong khang de ba kai dora ka de ke hai da security force na dia khoi na ngakpiri hai ba ma khoi na kadai phau ba ngakpiri ba no khoi da penthok pa ngam jade ba ngasi phau ba da khoi na leirak pa matam da ngakpi taraga di State ki oigera Central ki oigera khuding mana security kuma khuttam khulai matik chana pairiba moina khoi tasengna thamoi sengna ngakpi be khudam langa si akhoi na phangi ba wa ba tari ba da sase